ꯊꯕꯛꯇꯨꯗꯤ ꯅꯈꯣꯏꯁꯨ ꯉꯝꯒꯅꯤꯅ ꯏꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜꯗꯨ ꯀꯅꯥꯗꯁꯨ ꯇꯥꯡꯖꯗꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯊꯥꯗꯔꯕꯗꯤ ꯅꯣꯡꯃꯗ ꯂꯤꯁꯤꯡ ꯂꯥꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯏ ꯂꯣꯛꯗꯥꯎꯟ ꯂꯩꯔꯕꯁꯨ ꯏꯁꯥꯒꯤ ꯀꯥꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏ ꯏꯁꯥꯒꯤ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯏꯅ तबुदबु स्टॉक मार्केट हाइबसे तराई हाइबदुदि ओइदे तराइदब पोट असि लाइथोखनबगिदमक्ता लेजरी गेटवे ट्रेडिंग एकेडमी सुमुदगी था मरी सक्सेसफुल इन्वेस्टर चानी हेन पुथोखरबगी मतुंगदा एकेडमी असि 2001 गी अहान स्टॉक मार्केट बैचेसिंग लागिब जनवरी 18 दगी होजरगनी सुमुदगी 30,000 दा 2 months course 4 months free support and the free zero da demat account akaknaba sit khaktani akupa marugidamakta call tawiro 700-5495-875 Getway Trading Academy, your gateway to trading success. Taning bata horo, tahu ga bata horo, khano ga bata horo. Ngai ha sang nungai thusi, SMS is a program. Diamond FM Radio. Tongan phungpham singda makhal mateli thorum sing sandoktuna tahanjari ba se 91.2 MHz da sandokchari ba Diamond Radio gi ahan ba thorum parini thorum gi makha tarakpada ningthaukawa numai kudinge phungpham asida sandokchari ba adomna SMS ki kuthangda tabin na khanbirakpa isai amadi wahang pakhong gi thorum asigi damak tabi ba singbo adongi radio gi khonjeloi Monica Rambam amadi Sonia Mutumanina Taramna Okchari Aduga Sonia ngasigi tharumda thamjariba mobile number mayamda amukta ningsingchaki 8119071110 number asi amukta ngahana ningsingjage 8119071110 hariba number asida koina hangjagodoriba wahang asigi achumba paukum thabiraknaba nolukchari sandokchariba adomna SMS ki kothangda tabiningduna khanbirakpa isagi tharum asigi ihan hanba laibak faraba SMS lokhatpiu Lokachage Monica ahanbada lokachariba SMS asida khanbirakliba isai dakfam film sidagi pusparani gi khonjelda Pomduna asum layudi yadana haina seori baisai yamna faza baisai ma khanbirei ten thadagi chanchan hariba miyushina tajagi haduna khanbirei yamna fajaba matam amada mayamna pamning na khiba dakfam film sidagi isai khanbirakpa thagachari isai asigalonyana ngasigi hanba wahangda kalatri hariba folk dance asi karamba state ki folk dance no wahang asi amutang hanan singjage kalatri hariba folk dance asi India ki karamba state ki folk dance no wahang asi galonyana khoi mobile number 8119071110 da achuma pakum thabiraknaba nolokchari isai kudol tambiyo Adomna pamna khanbirakliba isai kudol tamjage dakfam film sidagi Pusparani gi khonjelda Bimal Phibogi mayekta afauna sarangli isai pomduna sum layudi yadana kudol tamjage taminasi
Ngasigi yan hana hangjaki bawahang kalatri hariba folk dance si India gi karamba state gi folk dance no. Wahang ngasigi sumbo paukum West Bengal. Pakum ase amutang hana nsing jage West Bengal. Kana na sumbo paukum bibiray haibadu mayapo na mukhang minasi. Sonia ngasigi ahan wahang ngasigi sumbo paukum bibirak pa miyoy amakak tingay. Hoy Monica. May odudi atay kanasanate kamal konthawjam thiang konjimdagi hariba music asina achumba bakhom bibire aduga hangguldagi jahit ko aduga karen bikok tagi sasila hariba music asina ngasigi ahan boina hangjaki bo wahang ngasigi achumba bakhom bibira khraba music ni thagachari mathangi isai lokhatpi mathangna lokhatariba SMS asida khanbirakliba isai huidrom nawbogi khonjal asakliba isai ni Jatliba chahi sigi aroi batha haina seori baisai ise sibu taja ningduna khanbirakpa sumati leima harba miyushina taja gi haidana khanbirai thagachari ise sigalonana ngasigi ani shubo wahangda Border Security Force BSF asi karamba chahida lingkhatkibagi wahang asi mutang hanan singjage Border Security Force BSF asi karamba chahida lingkhatkibagi wahang asige chumba paukhum akoigi mobile number 8119071110 da achumba paukhum thabiraknaba nolukchari Adom na pam na khanbirakliba isai khudol tamjage huidrom nawbogi khonjal asakliba isai ni MK jit ki mayekta chatliba chahi gi aroi batha haina seori baisai adom gidama khudol tamjari taminase
ꯆꯠꯂꯤꯕ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯀꯧꯒꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯤꯡꯊꯝꯊꯥ ꯀꯧꯒꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯄꯣꯏꯅꯨ ꯊꯥ ꯆꯠꯂꯤꯕ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯆꯠꯂꯝꯗꯥꯏ ꯌꯧꯔꯛꯂꯦ ꯀꯞꯂꯤꯕꯔꯥ ꯀꯥꯏꯅ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯒꯅꯨꯀꯣ ꯄꯤꯔꯣꯏꯅꯔꯥ ꯆꯠꯂꯤꯕ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯎꯂꯦꯟꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯩꯆꯤꯜꯒꯤ ꯏꯅꯥꯄꯤ ꯏꯟꯗꯨꯅ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡ ꯁꯤꯟꯗꯨꯅ ꯃꯆꯨ ꯑꯣꯜꯂꯕ ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡ ꯈꯨꯝꯂꯗꯨꯅ ꯁꯁꯤ ꯆꯠ ꯉꯝꯗꯅ ꯃꯥꯏꯊꯣꯡ ꯈꯨꯝꯂꯗꯨꯅ ꯁꯁꯤ ꯆꯠ ꯉꯝꯗꯅ ꯀꯔꯤꯒꯤ ꯂꯦꯞꯂꯤ ꯅꯪꯒꯤ ꯅꯇꯧ ꯎꯕꯗ ꯊꯃꯣꯏꯁꯦ ꯄꯨꯡꯉꯝꯗꯔꯦ ꯆꯠꯂꯤꯕ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯆꯠꯈꯤꯅꯨ ꯈꯥꯝꯖꯕ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯃꯍꯧꯁꯥꯏ ꯈꯣꯡꯆꯠꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯅꯤ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞ ꯑꯈꯥꯡ ꯀꯟꯕꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯦꯅꯦ ꯂꯩꯅꯥꯁꯤꯡꯁꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯅꯤ ꯑꯔꯣꯏꯕ ꯑꯍꯤꯡꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯅꯤ ꯑꯔꯣꯏꯕ ꯑꯍꯤꯡꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯅꯧꯕ ꯑꯌꯨꯛꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯉꯥꯏꯔꯝꯂꯅꯤ ꯆꯠꯂꯤꯕ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯀꯧꯒꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯤꯡꯊꯝꯊꯥ ꯀꯧꯒꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯄꯣꯏꯅꯨ ꯊꯥ ꯆꯠꯂꯤꯕ ꯆꯍꯤꯒꯤ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯕꯣꯔꯗꯔ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ BSF ꯑꯁꯤ ꯀꯔꯝꯕ ꯆꯍꯤꯗ ꯂꯤꯡꯈꯠꯈꯤꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯨꯝꯖꯥ 1965 1965ꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ ꯑꯃꯗ ꯂꯤꯡꯈꯠꯈꯤ꯫ ꯀꯅꯥ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ, ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯕꯤꯃꯣꯜ, ꯅꯤꯇꯥ ꯀꯣꯟꯁꯝ, ꯁꯂꯨꯡꯐꯝꯗꯒꯤ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯍꯣꯡꯁꯥꯡꯕꯝ, ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯊꯧꯕꯥꯜ ꯍꯥꯎꯈꯗꯒꯤ, ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ, ꯖꯍꯤꯔ, ꯙꯅꯕꯇꯤ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯛꯄꯝ,
Boris Ahong Sangbam Salungfamdagi, Kamal Konthokjam Thiam Konjildagi, Sharif Khan Lilong Damakadagi Achumba Gombibirakpa, Rukstak Sangayumfamdagi, Kangaboktagi Napoleon Tokjom, Sharif Khan Sangayumfamdagi, Asoba Waikom, Jingliam Baluang, Achumba Gombibirakpa, Yaifa Maite Salungfamdagi, Androdagi Santi, Achumba Bakum Bibirakpa, Achumba Bakum Bibiraga Ming Hapiraktaba, Batangit Habirakpada Ming Hapiro Hainasu no Luxury, Hirok Tagi Pamhiva, Achumba Bakum Bibirai, Shurmita Waikom, TH Maite, Achumba Bakum Bibirakpa, Duga Sunandi, Hariba Musing Asina, Nasigi Hangzaki Bawahang Asigi, Achumba Bakum Bibirakraba Musing, Tagasari Taromasida Saruya Biraktina, Taromasiba Mafumpahan Biba. Mathangda mula khachariba SMS asida khanbirakliba isai maisa film sidagi maduri gi khonjalda ngasidi thengi da thaja nangse haina seuriba isai isai asibu taja ningduna khanbirakpa langathen mayai lekai dagi doli nomaithem haiba miyushna taja gi haidana khanbirai monika yamna fajabe isai ne khanbirakpa thagachari ngasigi ahum subu wahangda January gi tarik 12 asi khoina Karamba namini haina palan tawbagi wahang asi amutang hanan singjage January gi tarik 12 asi ekoina karamba namit haina palan tawbagi wahang asi ge chumba paw khum makoi mobile number 8119071110 da achumba paw khum thabirak naba nalukchari Adomna pamna khanbirakliba isai khudol tamjage maisa film sidagi maduri gi khonjalda pi perfolo gi mayekta copy na serangli baisai khudol tamjari mayam bana amok taminasi Nashidi thengida thajen se Nashidi thengida thajen se Nambangai bada chothar misna se Oi thaba
ngasigi ahum subay na hangjakiba wahang January gi tarik 12 asi akoina karamba numit haina palan tawbagi numit asi National Youth Day haibadi mayamna sakhangnaraba Swami Vivekananda mapong numit asiga mari lainana akoina January gi tarik 12 asi National Youth Day haina palan tawi kana na sumba pa kon bibire haibadu mayam punamu khangminasi Kamal Konthaujem Thiang Konjildagi asungba pau kompibirakpa Deepak Ningthauja Hairok Bazardagi TH Maitei asungba pau kompibirai Khangaboktagi Rosal Laishram Konthaujamdagi Tombi asungba pau kompibirakpa Napoleon Thoksom Khangaboktagi Nita Konsam asungba pau kompibirai Kaibungdagi Babina asungba pau kompibirakpa Arong Khunjaudagi Roni Bala asungba pau kompibirai Eke Sunandi Kumbi dagi Asumba pa kumbi birakpa Andro dagi Santi Samram dagi Danapati Kongrai Lakpam Tezpur dagi Bhim Theithoiba Khangabok dagi Broshan Asumba pa kumbi birakpa Asumba pa kumbi biraga Ming hapi raktaba Thagasari Matangi thabi rakpa matamda Ming hapi raw hainasu Nuluksari Ranjan Pangabam Thawal Hakwadagi Jawit Hangul dagi asumba ba kumpi birakpa Salungpham dagi Boris Hongshangbam Shurmita Waikhom amadi Achoba Waikhom haiba myoising asina ngasigi Ahum subay na hangjakiba wahang asigi asumba ba kumpi birakraba myoisingni mathangi isay lokhatpiyu Mathangda mula khojariba SMS asida khanbiragliba isay Oinam Swami Kumari Khonjalda Marup nangna mabu amungtang thembiyu haina sayoriba isay sibu tajaningduna khanbirakpa Kyamgai Mayai Laikai Laishram Dayashori Haiba Myoshina Tajaki Haituna Khanbirei Amade Diamond Radio Tabiriba Listener Kudingmaka Tamina Jaki Haibirei Monica Thagasari Yana Fajabi Isay Khanbirakpa Ngasigi Lakhosariba Mari Subada Hangjariba wahang asi Special Theory of Relativity asi kanana putokpage wahang asi amutang hana ningsingjage Special Theory of Relativity asi kanana putokpage Wahang asiga chumbo pau khuma khogi mobile number 8119071110 da achumbo pau khum thabirak na banu lukchari Adomna pamna khanbirakli beisai khudol tamjage Oinam Swami Kumari Khonjal asakli beisai PK Laishramna sarangli beisai ni khudol tamjari mayam puna taminasi Marup nang namabu amutang thembiyo unabayana ba amutang sinbiyo Marup nang namabu amutang thembiyo unabayana ba amutang sinbiyo Chairure aina mara
रे मादी थेंबा यादना मरुप नंगना माबू अमुक्तंग थेंबियु उनबा यानाबा अमुक्तंग सिनबियु Kalak sao bakanagi paudam da aina samlabi mabu lana khallure kalak sao bakanagi paudam da aina samlabi लाना खल्लूरे इसिल पे नसू आईना सैरूरे माबू बीरूरे बीदाई लांजद्रदी माबू मागिदी मारा करी सुलैरम दरे मागिदी Marup nang namabu amukang thembiyu unabayana ba amukang sinbiyu Karigumba mahakna warauduna aibu haijaba pumba tabidraba kari oini aidi Karigumba mahakna warauduna aibu haijaba pumba tabidraba kari oini aidi mahaktabu aina nungsiru bai mayaina saiki bani mabu mara khandana magidi mara kari sulairam dare magidi Marup nang namabu amukang Ngasige mari suboina hangjaki bawahang special theory of relativity asi kanana puthokpagi wahang asigi achumba paukhum Albert Einstein paukhum asi amutang hanan singjage Albert Einstein kana kanana achumba paukhum pibirei haibadu mayam punamuk hangminasi Hairok tagi pamhaiba achumba paukhum pibirakpa Hairok Bazar dagi Dipak Ningthauja Jawit Hangul dagi Kairak Kangjaibung dagi Babina achumba paukhum pibirei achumba waikhom achumba paukhum pibirakpa Thawal Hakwa dagi Ranjan Pangabam Khangabok dagi Thoithoiba Nita Konsam achumba paukhum pibirei Salungpham dagi Boris Tezpur dagi Bhim
Kamal Kontaujam Thiam Konjuldagi David Asumba Pakhom Bibirakba Jahir Asumba Pakhom Bibirei Changai Fumdagi Ruksak AK Sunandi Asumba Pakhom Bibirakba Wai Sharif Khan Lilongda Makhadagi Asumba Pakhom Bibirakba Wabagai Dagi Thadoi Asumba Pakhom Bibirei Khangabok Napoleon Thokshom Jinglem Baluang Asumba Pakhom Bibirakba Salungpamdagi Lokendro Ong Shangbam Jiban Khetri Kaksingdagi Asumba Pakhom Bibirakba Rosal Laishram Khangabokdagi Arong Khunjaudagi Roni Bala Bimolki S Herok Bazardagi TS Maitei Broshan Iringbundagi Asumba Pakhom Bibirakba Hariba Musing Asina Ngasigi Mari Shubuin Hangchikiba Wahang Asigi Asumba Pakhom Bibirakraba Musing Matangi Isay Lokot Piu Lokochage Mathangna Lokochariba SMS asida khanbiragli isai Sarungbam Debalagi Konjala Sagli Baisai Ninkai Bada Nandoba Manglan Fura Haina Seuri Baisai ni Isai Sibuta Janinduna Khanbirakpa Jarangpat Mamang Lekai Dagi Kaisam Tampak Lema Harib Mushina Tajaki Haduna Khanbirei Tabining Bahapirei TS Punima Shi Memdon Rajen Tondumba Kamala Amadi Roni Harib Mushing Asiga Tamina Jaki Habire Monica Isay Sigalunyana Ngasigi Mangasuba Wahangda Baseball Hariba Masana Asida Nakalamada Sanaroi Masin Kaya Lebage Wahang si Amutang Hanan Sinjage Baseball Hariba Masana Asida Nakalamada Sanaroi Masin Kaya Lebage Wahang Sige Jumbo Paukum Akogi mobile number 8119071110 da Jumbo Paukum Tabirak Nabana Luxury Adomna Khanbiragli Baisai Kudol Tamjage Sarungbam Deblagi Konjala Sagli Baisai Kudol Tamsari Taminasi Ninkai badanan dawa manglan ura Sarunu Ninkai badanan dawa manglan ura Sarunu Mangki dawa nung siga Hagna thajarunu Ninkai badanan dawa manglan ura Sarunu Mayeng taroi khalamba nungsi ipak sangjau paraba Niku pada kang dula lai kang labu on khido Matam khangloi ithaki ireida Tuksen tingba udlunu kanada Hamsit lamagi nak talai masina amuk mathang mathang Are pado bawari tunggi wasu khang bangamdre Ninkai badanan dawa manglan pura Sarunu
hangzaki bawahang baseball hariba masana asida nakal amada sanaroi masing kaya lebagi wahang asige achungba paukom nakal amada sanaroi mapal lay kana na achungba paukom pibiri haibadu mayam puna mukhang minase Jawid hangul dagi achungba paukom pibirakpa Jahir Wabagai dagi Thadoi Hairok Bazar dagi Bimol Ruksak Sangai Infam dagi Rafiq Ahmad Khongsang dagi Jotin Tentha dagi Susanta Ningthaujam achungba paukom pibirakpa Umarani Kaksing dagi Sosila Karim Bikhok Hariba Mesing Asina ngasigi mga subain hangzakiba wahang ngasigi achungba paukom pibirakraba miyoisingni Thagachari saruk yabirakliba pumnamak mathanga mulakhotchariba SMS asida khanbirakliba isaisina akhunba mani film sidagi pusparani gi khonjalda kari ki tambi bana nushiba haina sayoriba isai sibuta janingduna khanbirakpa New Delhi Ems Hospital dagi Jerome Ongbi Kanan Jerome Bimol machanupa Vivek amadi Nelson haiba miyosing asina tajagi haduna khanbire eduga tabining bahapirei Mirror Irrigation Department Lampel dagi Santana Khuraijam Khuman Them Prabha Okram Chaithek Khongman dagi Waikhom Santi Ania Okram Pune Loinana Diamond Radio gi staff single loinana tamina jege habire monika Thagachari thaplaba lamdam dagi Diamond bunu shibiduna ngasigi thorom asida saru abirakpa Isai asiga loinana ngasigi taruk subada lakhotchariba wahang ase Iramda Manipurda hawdokhiba khumgang chasi mission ase karamba chahida hawdokhibagi wahang ase amteng hanan singjage Iramda Manipur asida Manipur Sarkarna khumgang chasi mission ase karamba chahida ningkhatkibagi wahang asige chumba pau khummakhogi mobile number 8190711110 da achumba pau khum thabiraknaba nulukchari Adomna khanbirakliba isai khudol tamjage akhunba mani film sidagi pusparani gi khonjalda isai asigi sairengba Narendra Ningomba amadi sairangba Tomba Thangjam khudol tamjari taminasi
Ngasigi taruk subaina hangjakiba wahang iramda Manipurda haudokiba khungam chasi misal asi karamba sahida haudokibage wahang asigi achungba paukhum kumjali sing ani tarani pangi megi tarik ama haibadi 2018 gi megi tarik amada haudoki kana kana na achungba paukhum bibire haibadu mayam puna mukhang minasi achungba paukhum bibirakpa Kairak Kangjaibungdagi Babina, Tezpurdagi Bhim, Deepak Ningthauja, Androdagi Shanti, Wabagaidagi Thadoi, T.H. Maitei, Boris Ahungsangbam, Sangraifomdagi Rukstak, Sushila Karanbikhokdagi, Tajaudin Sura Mamang Lekaidagi Achungba Paukhum Bibirakpa, Achauba Waikhom, Arun Khunjaudagi Roni Bala, Pamhaiba Hairukdagi, Rafiq Ahmad, Lokendro Ahungsangbam, Nita Konsam, Ranjan Pangabam, Ibm Cha Sapam, Desangthem Kali Makongdagi, Eke Sunandi Kumbidagi, Atabudin Sangayimfamdagi, Doli Numaithem Langatil Mayalekaidagi Achungba Paukhum Bibirakpa, Achungba Paukhum Bibirakpa, Y Sharif Khan, Lilongdang Makhadagi, Achungba Paukhum Bibirai, Jawid Hanguldagi, Jiban Khetri Kakchingdagi, Sharat Chongtham, Susanta Ningthaujam Tenthadagi, Jahir Herok Bazardagi Bimol, Tokian Chingjamaidagi Achungba Paukhum Bibirakpa, Loinana Thoithoiba Khangabokdagi, Hariba Mesing Asina ngasigi taruk subain hangjakiba wahang ngasigi Achungba Paukhum Bibirakraba miyosingni. Adom na SMS ki khudang da khan birakhi bai sai amadi wahang pakhong gi thoram asigi aroi ba SMS lakhachari ba SMS asida khan birakli bai sai tung ilakho hariba film sidagi Pusparani amadi Arvin apun bagi khonjal da sakli bai sai ni Isai sibutaja ningduna khan birakpa Kanchipur dagi ayingbi amadi Niru hariba miyoshina tajagi haibire monika Yamna fajaba isai khan birakpa thagajari Isai asiga loinana ngasigi aroiba wahangda malemgi khwaidagi chawba laisang adugi maming kari kaupagi wahang asi amutang hana ningsingjage malemgi khwaidagi chawba laisang adugi maming kari kaupagi wahang asigi achungba paukhum akhoi mobile number 8190711110 da achungba paukhum thabiraknaba nalukchari Adomna pamna khan birakli bai sai khudol tamjage Arvin amadi Pusparani khonjal da sakli bai sai ni Mega Hiriam Chagi Mayekta Glisana Sayangli Baisai Kudol Tamsari Taminasi. Opening se tab tha yaadari Nushigi khudol Se tab thau yaadari nushigi khudo utuna unsigi paukho folani ke kolotona leirapa thamoigi manglan mangphaure panthungi mayek sengladuna Thamoigi manglan mangphaure Panthungi mayek sengladuna Lengdraba saktamdo udlani Matam kuina ngairakpado Opening se tab thau yaadari nushigi khudo
ꯆꯦꯠꯅ ꯂꯦꯞꯂꯤꯕ ꯂꯦꯡꯗ꯭ꯔꯕ ꯆꯤꯡꯖꯥꯎꯅꯤ ꯑꯩꯍꯥꯛꯁꯦ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤꯕ ꯂꯦꯡꯗ꯭ꯔꯕ ꯆꯤꯡꯖꯥꯎꯅꯤ ꯑꯩꯍꯥꯛꯁꯦ ꯄꯥꯝꯃꯨꯕꯤ ꯆꯤꯡꯂꯨ ꯌꯦꯡꯖꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯄꯥꯡꯖꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯔꯤꯕ ꯂꯣꯠꯇꯨꯅ ꯊꯝꯕꯤꯌꯨ ꯅꯊꯥꯅꯨꯡꯗ ꯅꯤꯡꯉꯣꯜꯒꯤ ꯇꯥꯡꯂꯕ ꯈꯨꯗꯣꯜꯁꯦ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯒꯦ ꯅꯨꯡꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯒꯦ ꯅꯨꯡꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏꯁꯪ ꯑꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯪꯀꯋꯨꯠ ꯇꯦꯝꯄꯜ ꯑꯁꯤ ꯀꯝꯕꯣꯗꯤꯌꯥꯗ ꯂꯩ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯪꯀꯋꯨꯠ ꯇꯦꯝꯄꯜ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯗꯅꯕꯇꯤ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯛꯄ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯔꯨꯝ ꯈꯨꯅꯧꯗꯒꯤ ꯔꯣꯅꯤꯕꯂꯥ, ꯁꯣꯅꯤ ꯋꯥꯡꯃꯨꯗꯒꯤ ꯆꯤꯡꯂꯦꯝꯕ ꯂꯨꯋꯥꯡ, ꯎꯃꯥꯔꯥꯅꯤ ꯀꯛꯆꯤꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯇꯣꯀꯦꯟ ꯁꯤꯡꯖꯃꯩꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯊꯧꯕꯥꯜ ꯍꯥꯎꯈꯗꯒꯤ ꯗꯣꯂꯤ ꯅꯣꯡꯃꯥꯏꯊꯦꯝ, ꯀꯃꯜ ꯀꯣꯟꯊꯧꯖꯝ ꯇꯤꯌꯥꯝ ꯀꯣꯟꯖꯤꯜꯗꯒꯤ, ꯁꯂꯨꯡꯐꯝꯗꯒꯤ ꯂꯣꯀꯦꯟꯗ꯭ꯔꯣ ꯍꯣꯡꯁꯥꯡꯕꯝ, ꯊꯣꯏꯊꯣꯏꯕ ꯈꯥꯡꯉꯕꯣꯛꯇꯒꯤ, ꯕꯤꯀꯤ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯀꯃꯜ ꯀꯣꯟꯊꯧꯖꯝ ꯁꯨꯁꯤꯂꯥ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯒꯤ, ꯄꯨꯔꯅꯤꯃꯥ ꯄꯧꯗꯦꯜꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯏꯕꯦꯝꯆꯥ ꯁꯥꯄꯝ ꯂꯩꯁꯥꯡꯊꯦꯝ ꯀꯥꯂꯤꯃꯈꯣꯡꯗꯒꯤ ꯌꯥꯏꯐ ꯃꯩꯇꯩ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯆꯤꯡꯂꯦꯝꯕ ꯂꯨꯋꯥꯡ, ꯔꯣꯁꯜ ꯂꯥꯏꯁ꯭ꯔꯝ ꯈꯥꯡꯉꯕꯣꯛꯇꯒꯤ, ꯀꯩꯔꯛ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯕꯕꯤꯅꯥ, ꯂꯣꯏꯅꯅ ꯅꯥꯎꯆꯥ ꯅꯟꯗꯤꯔꯥ ꯈꯥꯡꯉꯕꯣꯛꯇꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯑꯗꯣꯝꯅ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯂꯤꯁꯅꯔꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯋꯥꯍꯪꯁꯤꯡꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯅꯕ ꯑꯗꯨ ꯑꯌꯥꯕ ꯂꯧꯖꯔꯤ꯫ ꯊꯧꯔꯝ ꯇꯥꯕꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ